Iceland hairiba lam asi Nordic island nation amani mafam asigi yamna ngakpa wa amalei madudi mafam asida mosquitoes haibadi kang amata leite hairi maram asidagi mapanda leiba natraga atiyabu yengduna tumba pamjaba miyoi singi damaktadi mafam asi sarikani haibu fomu yaribani mafam asi yamna ingba mafamni amasung yamna unpredictable oiba climate lei mafam asigi temperature asi summer matamda phawba 15 degree celsius tagi hengatpa haibasi yamna sathina tangna thoi maram asidagi kang singna marum kokpa amasung hingnabagi damakta yamna paknadaba climate oibana kang amata leiba ngamdabani maramdi kang haiba jiba si supnatagi warm oiba ising manil leiba jaga khaktada leiba ngami island asigi yamna unique oiba ecosystem lejai mafam asida yamna volcanic landscape sing glaciers sing amasung yamna toina un puba pot khudingmakpu freeze tawba ngamba nungsit chitlibani ayingba nungsit chitpa maramna kang na marum kokpada darkar oiriba atungba ising singsu freeze tawduna un onkhiba maramna breeding ground amata pidaba haibasishu yamna chawba maram amani prithivida leiriba countries ayambadi mafamdugi oiba native mosquito variety loina leijai adubu Iceland hairiba country asidadi mafamdugi oiba native mosquito population amata leijade hairiba mawong asiga manaba prithivida atopa mafam ama hairagadi sumnatagi Antarctica khaktani kang amata leitabasina maram oiduna mafam asida leiba Thingvellir National Park ta hiking tawduna geothermal hot springs ki nungaiba launabagi damakta tourist kaya laknaribani enjoy tawrigi matamda kang na chiklakpagi yamna irritate oibasu leiraroi amasung mosquito borne diseases singi risk su amata leiraroi scientists singi matung inadi climate change thonglakpa asina maram oiraga high kriva condition sing asi future da ahongba lakpa yai hairi adubu haudik phobagi oinadi mafam asi mosquito free oiba century ama oiduna prithvi pumbadagi nature gi beauty bu yamna ngaujaba adventures kayagi tumik kang singi ayat apan yaudana nature bu enjoy tawjaba phangjaba haiba manglan asibudi mangphawng ngamalli Old Tjikko haina mayamna khangnariba upal asi prithivigi oina oldest living tree ni hariba upal asi Norway spruce hariba u makhal asini Sweden gi Dalarna hariba mafam asida upal asi howi upal asigi root system asi carbon dating tawduna chahi kaya surabano yengba matamda 9500 years tagi su hena liraba u oiramki u asi 2004 da Leif Kuhlman hariba physical geography professor asina discover tawrkibani hariba upal asi ice age ki matamdagini hauраklibasi upal asigi mara asi kayamuk yamna kangi haibu kankraba full of solid mountain gi rocky terrain da extreme oikraba climate change kayabu thengnaduna ngasi phawba hauba ngamlibani leinungda leiriba mara gi masa mareng kaya singsibudi sahi lising mapan henjarabasu leimai gi mathakta leiriba u asigi masa asibudi sahi khara khaktamak ngairi maramdi u masa asi 600 years khudingi regenerate masa matomta tawjai sahi 600 khudingi anauba mapok ma po I haibusu yaribani maram asidagi ngasi phawba omor oiraba upal gumna hingma ngamlibani upal asi chawrakna meter manga wangi amasung sub arctic environment da hawi masidasu natna upal asi chahi lising kaya asi kamdauna hinglakhibano haibagi chapchaba maram amuk khangminasi upal asigi maradi matam chuppada hingduna lei adubu mara sing asi u amakhaki mara oiduna chahi lising kaya asi lakhibadi nate layering haiba process asi u asina sijinai kamdauge haibu u asigi usana laimaida thengma matamda usa adudagi masa matomta mara puthokchaduna anauba upal ama oirakpa ngami hana hauramba upal adu sikhrabasu anauba u asina mahut sinduna makha tana hinghobani maram asidagi root system asidi amakhaktani adubu laimagi mathakta leiriba u masa asibudi 600 years khudingi mapok ama poi haidibagi maram asi haiba unique oiba adaptation asina maram oiraga Old Tjikko Tree asi environmental challenges kaya thengaduna chahi lising kaya asi hinglakhibani maram asidagi discovery asibu yamna scientific oiraba discovery ama oihillibani ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯒꯤ ꯑꯍꯥꯡꯕ ꯑꯇꯤꯌꯥ ꯑꯁꯤ ꯉꯥꯜꯂꯤꯉꯩ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯁꯨ ꯄꯨꯡꯃꯝ ꯃꯝꯕ ꯌꯥꯔꯤꯕꯅꯤ ꯀꯝꯗꯧꯅꯅꯣ ꯍꯥꯏꯕ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯁꯤ ꯃꯁꯤꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯔꯝꯗꯤ YR4 ꯍꯥꯏꯅ ꯈꯪꯅꯕ ꯑꯦꯁꯇꯦꯔꯣꯏꯗ ꯑꯁꯤꯅꯤ ꯑꯦꯁꯇꯦꯔꯣꯏꯗ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯗꯤ ꯊꯦꯡꯒꯥꯏꯅꯔꯣꯏ ꯑꯗꯨꯕꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯊꯥ ꯑꯁꯤꯒꯅꯤ ꯊꯦꯡꯒꯥꯏꯅꯒꯅꯤ ꯍꯥꯏꯔꯤꯕꯁꯤ 2032ꯒꯤ ꯗꯤꯁꯦꯝꯕꯔꯒꯤ ꯊꯥꯗ
ꯃꯤꯑꯣꯏꯕꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯇꯝ ꯑꯁꯨꯛ ꯁꯥꯡꯅ ꯂꯩꯔꯛꯄ ꯃꯇꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯉꯁꯤ ꯐꯥꯎꯕꯗ ꯊꯥꯒ ꯑꯇꯣꯞꯄ ꯄꯣꯠꯁꯛ ꯑꯃꯒ ꯌꯥꯝꯅ ꯀꯟꯕ ꯁꯥꯐꯨꯒ ꯂꯣꯏꯅꯅ ꯊꯦꯡꯒꯥꯏꯅꯕ ꯑꯃꯨꯛꯇ ꯊꯣꯛꯇ꯭ꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯦꯁꯇꯦꯔꯣꯏꯗ ꯑꯁꯤꯒ ꯊꯥ ꯑꯁꯤꯒ ꯊꯦꯡꯒꯥꯏꯅꯕ ꯇꯥꯔꯕꯗꯤ ꯀꯣꯂꯤꯖꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯀꯥꯏ ꯑꯇꯣꯏ ꯅꯨꯡꯗꯨꯝ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯀꯌꯥꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯕꯨ ꯀꯣꯏꯁꯤꯟꯈꯤꯗꯨꯅ ꯁꯦꯇꯦꯂꯥꯏꯠ ꯀꯌꯥꯕꯨꯁꯨ ꯃꯥꯡꯍꯟ ꯇꯥꯛꯍꯜꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕꯁꯤ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯅꯥꯁꯥꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁ꯭ꯄꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯄ꯭ꯂꯥꯟ ꯇꯧꯔꯤ꯫ ꯃꯤꯁꯟ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯅꯥꯁꯥꯅ ꯁ꯭ꯄꯦꯁꯇ ꯑꯦꯁꯇꯦꯔꯣꯏꯗ ꯑꯁꯤꯕꯨ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯡꯍꯟꯈꯤꯅꯕꯒꯤꯗꯃꯛꯇ ꯄ꯭ꯂꯥꯟ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯑꯄꯟꯕ ꯑꯃꯗꯤ ꯂꯩꯔꯤ꯫ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯕꯥꯛ ꯄꯨꯝꯕꯅ ꯌꯥꯅꯔꯤꯕ ꯑꯥꯎꯇꯔ ꯁ꯭ꯄꯦꯁ ꯑꯦꯒ꯭ꯔꯤꯃꯦꯟꯠꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯥꯎꯇꯔ ꯁ꯭ꯄꯦꯁꯇ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯑꯃꯠꯇ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯅꯥꯁꯥꯅ ꯃꯤꯁꯟ ꯑꯁꯤ ꯇꯧꯗꯕ ꯏꯌꯥꯃꯛ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯕꯥꯛ ꯄꯨꯝꯕꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯑꯌꯥꯕ ꯂꯧꯕ ꯗꯔꯀꯥꯔ ꯇꯥꯔꯤꯕꯅꯤ꯫ YR4 ꯍꯥꯏꯔꯤꯕ ꯑꯦꯁꯇꯦꯔꯣꯏꯗ ꯑꯁꯤꯒ ꯊꯥꯒ ꯊꯦꯡꯒꯥꯏꯅꯕꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯔꯤꯕ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤ ꯑꯁꯤ ꯍꯥꯏꯕꯗꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯑꯁꯤ ꯁꯨꯞꯅꯇꯒꯤ 4%ꯅꯤ꯫ ꯑꯗꯨꯕꯨ 4% ꯈꯛꯇꯅꯤ ꯍꯥꯏꯖꯔꯕꯁꯨ ꯌꯨꯅꯤꯚꯔꯁꯀꯤ ꯇꯥꯝꯗ ꯌꯦꯡꯂꯨꯔꯕꯗꯤ 4% ꯍꯥꯏꯔꯤꯕꯁꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤ ꯑꯃꯅꯤ꯫ 1%ꯗꯒꯤ ꯍꯦꯟꯅ ꯄꯤꯛꯅ 0.somethingꯒꯨꯝꯕ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯀꯔꯤꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯅ ꯂꯩꯔꯝꯕꯁꯨ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ 4% ꯑꯣꯏꯔꯕꯅꯤꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯑꯦꯁꯇꯦꯔꯣꯏꯗ ꯑꯁꯤ ꯌꯧꯁꯤꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ꯫